ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯕꯅ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗꯕ ꯕꯦꯅꯨ ꯍꯧꯖꯤꯛꯇꯗ ꯃꯆꯥꯅ ꯀꯥꯗ ꯀꯥꯈꯤꯕꯒ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯁꯥꯎꯔꯪꯅ ꯍꯥꯏꯔꯛꯏ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤ꯫ ꯁꯤꯗꯕꯨ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯒꯗꯣꯏꯅꯣꯕ? ꯆꯥꯎꯔꯦꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤꯖꯥ, ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯂꯤꯗꯣ? ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ, ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯁꯨ ꯊꯣꯛꯈꯤ꯫ ꯕꯦꯅꯨꯅ ꯃꯆꯥꯅꯨꯄꯥ ꯀꯤꯔꯕꯁꯨ ꯍꯤꯡ ꯀꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅ ꯁꯥꯎꯔꯪꯅꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯀꯦꯁꯣꯒ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯤꯕ ꯌꯨꯍꯦꯟꯕꯤꯒꯤ ꯃꯃꯥ ꯃꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯑꯗꯨꯅ ꯁꯦꯀꯦꯟ ꯁꯨꯕ ꯐ꯭ꯂꯣꯔꯗ ꯀꯥꯔꯛꯇꯨꯅ VIPꯒꯤ ICU ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯄꯥꯜꯂꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯒ꯭ꯂꯥꯁ ꯃꯇꯦꯛ ꯈꯔ ꯑꯗꯨꯗ ꯌꯨꯍꯦꯟꯕꯤꯒꯤ ꯃꯃꯥꯁꯨ ꯃꯆꯥꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯊꯋꯥꯏ ꯆꯥꯛꯅ ꯀꯞꯂꯛꯂꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯂꯥꯛꯑꯦ꯫ ꯃꯇꯝ ꯀꯨꯏꯔꯦ ꯏꯆꯥꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯂꯛꯇꯕ꯫ ꯏꯃꯥꯒꯤ ꯌꯨꯍꯦꯟ, ꯏꯃꯥꯒꯤ ꯌꯨꯍꯦꯟ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯌꯨꯍꯦꯟꯕꯤꯒꯤ ꯃꯄꯥꯁꯨ ꯊꯃꯣꯏꯕꯨ ꯄꯨꯕ ꯉꯝꯗ ꯃꯆꯥꯕꯨ ꯌꯦꯡꯖꯗꯨꯅ ꯁꯣꯜꯂꯤ꯫ ꯅꯄꯥꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯏꯆꯥꯕꯨ ꯀꯟꯕ ꯉꯝꯂꯨꯗ꯭ꯔꯤ꯫ ꯑꯗꯨꯅ ꯅꯪ ꯏꯄꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯍꯥ? ꯁꯦ, ꯍꯧꯒꯠꯂꯣ꯫ ꯅꯪꯕꯨ ꯅꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯀꯞꯂꯤꯕꯗꯨꯗ ꯅꯔꯁ ꯈꯔꯅꯁꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯃꯗꯨꯗ ꯀꯦꯁꯣꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯊꯃꯣꯏꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯌꯦꯛꯂꯛꯂꯤ꯫ ꯃꯆꯥꯕꯨ ꯌꯦꯡꯖꯗꯨꯅ ꯀꯞꯂꯕ ꯃꯇꯨꯡ ꯐꯝꯐꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯀꯦꯁꯣꯁꯨ ꯇꯞꯂꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯌꯨꯝꯗ ꯍꯟꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯂꯩꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯔꯨꯝ ꯑꯃ ꯁꯦꯝꯖꯒꯦ ꯍꯥꯏꯅꯗꯨꯅ꯫ ꯍꯥꯏꯔꯛꯂꯤꯕ ꯀꯦꯁꯣꯒꯤ ꯋꯥꯍꯩꯗꯨꯗ ꯌꯨꯍꯦꯟꯕꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯁꯤꯒꯤꯗꯤ ꯍꯜꯂꯔꯣꯏꯒꯦ꯫ ꯏꯆꯥꯁꯤ ꯃꯊꯟꯇ ꯍꯨꯟꯇꯣꯛꯄꯁꯨ ꯄꯥꯝꯗꯦ꯫ ꯀꯦꯁꯣꯁꯨ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯅꯤ, ꯏꯆꯥ ꯌꯨꯍꯦꯟꯕꯤꯒꯤꯗꯤ ꯅꯔꯁ ꯃꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯁꯤꯗ ꯂꯩꯇ꯭ꯔꯁꯨ ꯌꯥꯅꯤ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯉꯁꯤ ꯂꯩꯔꯒꯦ ꯍꯥꯏꯕꯅꯤꯅ ꯑꯩꯍꯥꯛ ꯔꯨꯝ ꯑꯃ ꯍꯥꯏꯅꯖꯔꯒꯦ꯫ ꯍꯟꯗꯛꯇꯤ ꯀꯦꯁꯣꯒꯤ ꯋꯥꯗꯨꯗ ꯌꯨꯍꯦꯟꯕꯤ ꯃꯃꯥꯅ ꯑꯣꯏꯅ ꯃꯄꯨꯔꯣꯏꯕꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯅꯤ ꯌꯥꯅꯤ, ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯩꯖꯒꯦ꯫ ꯑꯇꯣꯞꯄ ꯀꯥꯒ ꯇꯧꯕꯤꯈ꯭ꯔꯅꯨ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯅꯨꯡꯉꯥꯏꯖꯗ ꯇꯧꯕꯅꯤ꯫ ꯏꯆꯥ ꯌꯨꯍꯦꯟꯕꯤꯁꯨ ꯑꯩꯒꯤ ꯏꯆꯥꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯪꯖꯈꯤꯕ ꯃꯔꯥꯜ ꯃꯌꯥꯝꯗꯨꯅ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯅ ꯑꯩꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯗꯨꯅ ꯏꯆꯥ ꯌꯨꯍꯦꯟꯕꯤꯕꯨ ꯒ꯭ꯌꯥꯟ ꯃꯁꯤꯃꯗꯤ ꯌꯥꯕꯤꯌꯨ꯫ ꯑꯩꯅ ꯂꯣꯏꯅꯃꯛ ꯁꯤꯟꯖꯒꯦ꯫ ꯌꯨꯍꯦꯟꯕꯤ ꯃꯄꯥꯁꯨ ꯀꯦꯁꯣꯒꯤ ꯋꯥꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯋꯥ ꯃꯈꯥ ꯇꯥꯔꯒꯅꯨ ꯍꯥꯏꯅ ꯌꯦꯡꯂꯛꯇꯨꯅ ꯑꯃꯨꯛ ꯀꯦꯁꯣꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏ, ꯐꯅꯤ ꯐꯅꯤ, ꯑꯩꯈꯣꯏꯁꯨ ꯌꯥꯖꯔꯒꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀꯦꯁꯣ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯅ ꯊꯨꯅꯃꯛ ꯔꯨꯝ ꯑꯃ ꯁꯦꯝꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯍꯥꯛꯅ ꯂꯩꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯌꯨꯍꯦꯟꯕꯤꯁꯨ ICU ꯋꯥꯔꯗꯇ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛ ꯈꯔ ꯐꯒꯠꯂꯛꯄꯗ ꯌꯨꯍꯦꯟꯕꯤꯒꯤ ꯑꯄꯣꯛꯄ ꯄꯣꯛꯄꯤ ꯑꯅꯤꯃꯛ ꯑꯃꯗꯤ ꯀꯦꯁꯣꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯅ ꯖꯨꯂꯤꯒ ꯑꯥꯔꯀꯦꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅ ꯏꯃꯨꯡ ꯑꯅꯤ ꯂꯦꯞꯅꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯥꯔꯀꯦꯗꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯌꯨꯝꯒꯤ ꯃꯈꯥꯗ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯇꯅ ꯍꯣꯇꯦꯜꯗꯅ ꯑꯅꯝꯕ ꯑꯍꯤꯡ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗ ꯕꯦꯅꯨꯁꯨ ꯃꯆꯥꯅ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯕꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯂꯨꯍꯣꯡꯂꯒ ꯐꯔꯛꯀꯅꯤ ꯁꯥꯎꯕ ꯈꯟꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯗꯤ ꯃꯗꯨꯗ ꯌꯥꯖꯗ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕ ꯑꯗꯨ ꯍꯥꯏꯖꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ꯫ ꯖꯨꯂꯤꯁꯨ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯔꯤꯡꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯖꯨꯂꯤꯁꯨ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯌꯦꯡꯕꯗ ꯅꯣꯛꯃꯤ ꯍꯔꯥꯎ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯟꯖꯤꯟꯗꯨꯅ ꯐꯣꯟꯗꯨꯕꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯀꯝꯗꯧꯁꯤꯒꯦ? ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯖꯨꯂꯤ ꯁꯥꯎꯅ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯆꯦꯛꯁꯤꯟꯕ ꯀꯩꯗꯧꯒꯦ ꯅꯣꯏ? ꯑꯩꯈꯣꯏꯁꯨ ꯌꯨꯒꯤ ꯅꯤꯁꯥ ꯑꯃꯅ ꯑꯝꯇ ꯕꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯃꯥ ꯀꯩꯁꯨ ꯀꯨꯏꯅ ꯆꯦꯜꯂꯣꯏ, ꯑꯗꯨꯅ ꯅꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯊꯣꯛꯇꯨꯅ ꯊꯤꯌꯨ꯫
ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯕꯨ ꯐꯪꯕ ꯂꯩꯇ꯭ꯔꯦ ꯅꯣꯏꯅ ꯇꯧꯕ ꯊꯕꯛꯁꯤꯗꯤ ꯖꯨꯠ ꯆꯥꯗꯦꯍꯦ ꯑꯋꯣꯏꯕ ꯌꯥꯔꯦ ꯊꯝꯃꯣ ꯀꯣꯟꯅ ꯈꯟꯅꯁꯤ ꯅꯣꯏ ꯊꯣꯛꯇꯣꯛꯈ꯭ꯔꯣ ꯑꯩꯒꯤꯕꯨ ꯅꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯨ ꯄꯤꯔꯦꯗꯅ ꯂꯣꯏꯔꯦ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔꯛꯂꯅꯨ ꯑꯃꯨꯛ ꯍꯟꯅ ꯊꯝꯃꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯨꯂꯤ ꯌꯥꯝ ꯊꯨꯅꯃꯛ ꯐꯣꯟ ꯑꯗꯨꯕꯨ ꯀꯛꯊꯠꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤ ꯃꯊꯟꯇ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯅ ꯄꯨꯟꯗꯨꯅ ꯁꯣꯟꯖꯔꯤ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯅꯥꯇꯦꯛꯁꯨ ꯅꯠꯇꯦ ꯌꯥꯝ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯪꯉꯤ ꯃꯁꯤ ꯍꯥꯟꯅ ꯌꯦꯡꯁꯤ ꯌꯥꯏꯅꯦ ꯀꯔꯝꯕ ꯃꯑꯣꯡꯅꯣ ꯆꯤꯡꯅꯨꯡꯒꯩꯒꯤ ꯍꯥꯏꯊꯈꯤꯕꯗ ꯂꯩꯕ ꯎꯃꯪ ꯑꯗꯨꯗ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯊꯨꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯌꯧꯗꯕ ꯌꯥꯗꯕꯅꯤ ꯍꯌꯦꯡꯒꯤꯗꯣ ꯑꯩꯅ ꯁꯤꯟꯈ꯭ꯔꯕꯅꯤ ꯁꯣꯏꯅꯗꯕꯤ ꯍꯣꯏ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯗꯨꯅ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯊꯕꯛꯇ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯈꯤ ꯅꯨꯡꯊꯤꯜꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯕꯅ RK ꯃꯣꯏꯔꯥꯡ ꯇꯝꯅ ꯍꯥꯏꯊꯔꯛꯇꯨꯅ ꯆꯅꯨꯒꯤ ꯃꯕꯣꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨꯁꯨ ꯊꯧꯔꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯛꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ RKꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯅꯍꯥꯟꯃꯨꯛ ꯆꯅꯨꯒ ꯂꯥꯛꯂꯝꯕꯗ ꯂꯩꯔꯝꯕꯗꯨꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯝꯕ ꯑꯗꯨ ꯎꯕꯗ RK ꯉꯛꯅ ꯌꯦꯡꯗꯨꯅ ꯆꯪꯉꯛꯏ ꯊꯣꯡꯒꯥꯜ ꯑꯗꯨꯁꯨ ꯋꯥ ꯑꯍꯨꯝꯅ ꯁꯥꯕꯗꯨ ꯇꯦꯛꯂꯝꯕ ꯑꯃꯗꯤ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯅ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯅꯥꯄꯤꯅ ꯁꯣꯡꯂꯝꯕ ꯑꯗꯨꯇ ꯅꯠꯇꯅ ꯁꯨꯃꯥꯡꯁꯨ ꯃꯇꯝ ꯀꯨꯏꯅ ꯋꯥꯏ ꯇꯩꯕꯤꯗꯕꯗꯒꯤ ꯂꯩꯀ꯭ꯔꯛ ꯆꯠꯂꯝꯕ ꯃꯗꯨ ꯎꯕꯗ RK ꯉꯛꯅ ꯏꯃꯨꯡ ꯑꯗꯨꯗ ꯌꯦꯡꯂꯛꯇꯨꯅ ꯀꯧꯔꯤ ꯑꯕꯣ ꯍꯣꯕꯣ ꯇꯥꯕ꯭ꯔꯣ ꯅꯁꯨ RKꯅꯦ ꯀꯧꯔꯤꯕ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤꯁꯨ ꯁꯤꯊꯔꯕ ꯈꯣꯟꯖꯦꯜꯗ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯉꯝꯗꯕꯒꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨ RKꯁꯨ ꯇꯥꯗꯨꯅ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯉꯛꯏ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯤꯕꯝ ꯀꯥꯏꯅ ꯑꯍꯟ ꯑꯗꯨꯅ ꯍꯤꯞꯂꯝꯕꯗꯨ ꯎꯕꯗ RK ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯑꯕꯣꯛꯅ ꯇꯧꯔꯝꯃꯤꯁꯤꯕꯨ ꯀꯩꯗꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯦ ꯑꯍꯟ ꯑꯗꯨꯁꯨ RKꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯁꯨ ꯆꯅꯨꯗꯤ ꯀꯗꯥꯏ ꯅꯪꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯏꯁꯨ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯝꯗꯥꯏ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯏꯁꯨ ꯆꯅꯨꯗꯨꯕꯣ RKꯗꯨ ꯆꯅꯨ ꯄꯜꯂꯛꯄꯗꯨꯅ ꯍꯦꯟꯅ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯕꯣ ꯉꯁꯤꯗꯤ ꯅꯁꯨꯕꯨ ꯉꯥꯛꯄꯤꯌꯨ ꯅꯁꯨꯅ ꯑꯕꯣꯛꯀꯤ ꯅꯁꯨ ꯆꯅꯨꯕꯨ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ ꯑꯕꯣ ꯉꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯁꯨ ꯄꯨꯔꯛꯇ꯭ꯔꯤꯕ ꯑꯩꯒꯤ ꯏꯁꯨꯕꯨ ꯅꯈꯣꯏꯅ ꯑꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯛꯇ꯭ꯔꯕ ꯏꯁꯨꯅꯦ ꯃꯕꯣꯛ ꯑꯩꯅ ꯅꯈꯣꯏꯕꯨ ꯌꯥꯝ ꯋꯥꯔꯧꯏꯀꯣ ꯅꯈꯣꯏ ꯌꯥꯝ ꯋꯥꯔꯧꯏ ꯑꯁꯤ ꯍꯥꯏꯅ ꯄꯤꯔꯥꯡ ꯑꯗꯨ ꯁꯤꯟꯊꯔꯤ ꯑꯃꯨꯛꯁꯨ ꯁꯣꯔ ꯑꯗꯨ ꯍꯣꯟꯕꯗ ꯋꯥꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ RK ꯄꯥꯈꯠꯅ ꯑꯕꯣ ꯏꯁꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯦ ꯑꯁꯤ ꯍꯥꯏꯅ RKꯅ ꯍꯨꯒꯠꯄꯤꯅꯕ ꯇꯧꯔꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯠꯇꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯈꯤ ꯑꯗꯨꯅ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯒꯅꯨ RKꯁꯨ ꯑꯃꯨꯛ ꯐꯝꯊꯔꯛꯇꯨꯅ ꯑꯕꯣ ꯅꯁꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒꯦ ꯍꯥꯏꯔꯣ ꯅꯁꯨ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯌꯦ ꯅꯪꯅꯅꯦ ꯑꯩꯒꯤ ꯏꯁꯨꯕꯨ ꯂꯨꯅ ꯇꯧꯔꯛꯎꯀꯣ ꯑꯁꯤ ꯍꯥꯏꯅ ꯑꯍꯜ ꯑꯗꯨꯅ RKꯒꯤ ꯃꯈꯨꯠꯄꯨ ꯄꯥꯏꯔꯝꯕ ꯑꯗꯨ ꯊꯥꯗꯣꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ RKꯁꯨ ꯄꯥꯈꯠꯅ ꯌꯦꯡꯂꯛꯂꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯑꯕꯣ ꯁꯦ ꯇꯥꯕ꯭ꯔꯣ ꯑꯕꯣ ꯇꯥꯕ꯭ꯔꯣ ꯀꯧꯔꯤꯁꯦ ꯁꯦ ꯑꯕꯣ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯑꯕꯣ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯑꯕꯣꯛꯀꯤꯅꯁꯨ ꯑꯩꯒꯤꯗꯤ ꯊꯋꯥꯏ ꯆꯅꯨꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯀꯔꯝ ꯍꯥꯏꯅ ꯑꯕꯣꯛꯇ ꯍꯥꯏꯕ ꯉꯝꯗꯕꯅ ꯍꯥꯏꯈꯤꯗꯕꯒꯤꯗꯃꯛ ꯅꯁꯨꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯑꯕꯣ ꯑꯁꯨꯝꯅ RKꯁꯨ ꯊꯃꯣꯏ ꯄꯦꯟꯖꯗꯅ ꯀꯞꯂꯤ ꯀꯦꯁꯣꯁꯨ ꯃꯃꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯔꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯒ RK ꯆꯥꯎꯔꯦꯜ ꯕꯦꯅꯨ ꯑꯃꯗꯤ ꯀꯦꯁꯣ ꯄꯨꯟꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤ ꯅꯨꯡꯊꯤꯜꯗ ꯁꯤꯕ ꯑꯣꯏꯕꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯪ ꯀꯥꯔꯛꯂꯕ ꯃꯇꯨꯡ RKꯁꯨ ꯁꯨꯃꯥꯡꯗꯨꯗ ꯐꯝꯗꯨꯅ ꯎꯡꯂꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯆꯠꯅꯕ ꯇꯧꯁꯤ ꯌꯨꯝꯗ
ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯥꯔꯀꯦ ꯇꯥꯗꯅ ꯑꯗꯨꯃꯛ ꯎꯡꯂꯤ꯫ ꯀꯦꯁꯣꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯟꯅꯕ ꯇꯧ ꯏꯕꯥ ꯏꯕꯨꯡꯉꯣ ꯍꯣꯏꯒ ꯆꯠꯂꯣ ꯆꯠꯂꯣ꯫ ꯃꯄꯥꯅꯤꯅ ꯍꯥꯏꯕꯗꯨꯁꯨ ꯇꯥꯗꯦ ꯑꯥꯔꯀꯦ꯫ ꯑꯗꯨꯗ ꯕꯦꯅꯨꯁꯨ ꯍꯥꯏꯔꯛꯏ ꯍꯥꯏ ꯆꯠꯅꯕ ꯇꯧꯁꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯎꯡꯗꯅ ꯂꯩꯅꯨꯀꯣ꯫ ꯕꯦꯅꯨꯒꯤ ꯍꯥꯎꯇ꯭ꯔꯕ ꯈꯣꯟ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯑꯍꯜ ꯈꯔꯗꯨꯁꯨ ꯌꯦꯡꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯌꯧꯔꯗꯨꯅ ꯃꯆꯥꯗ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯁꯤꯖꯥ ꯏꯕꯥꯅꯤ ꯆꯠꯂꯁꯤ ꯏꯕꯨꯡꯉꯣꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗ ꯂꯥꯛꯆꯔꯅꯤ꯫ ꯕꯦꯅꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯅ ꯀꯟꯈꯠꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯁꯅꯈ꯭ꯌꯥ ꯑꯉꯥꯡ ꯊꯜꯂꯝꯕ ꯌꯥꯔꯣꯏꯌꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯁꯤ꯫ ꯆꯥꯎꯔꯦꯜ ꯃꯇꯧ ꯑꯗꯨꯗ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯆꯠꯈꯤ꯫ ꯕꯦꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯤꯡꯂꯤꯕꯗꯨ ꯁꯥꯎꯅ ꯌꯥꯅꯤꯡꯗꯅ ꯏꯟꯅꯈꯤ꯫ ꯃꯌꯥꯝꯗꯨ ꯆꯠꯅꯈꯤꯕꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯨ ꯑꯥꯔꯀꯦ ꯑꯃꯗꯤ ꯀꯦꯁꯣ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯀꯦꯁꯣꯁꯨ ꯑꯥꯔꯀꯦ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯕꯨꯡꯉꯣ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯤ ꯄꯨꯡꯁꯤ ꯊꯦꯡꯉꯤ ꯂꯝꯒ ꯂꯥꯞꯄꯅꯦ ꯏꯝꯐꯥꯜ ꯌꯧꯕꯗꯧꯅꯤꯅ ꯍꯜꯂꯁꯤ ꯏꯄꯥꯒ ꯄꯨꯟꯅ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯇꯥꯅ ꯂꯥꯛꯑꯒꯅꯦ ꯅꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝꯁꯦ ꯄꯥꯡꯊꯣꯛꯄꯗ ꯏꯄꯥ ꯏꯆꯥ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯁꯤꯒꯤꯗꯤ ꯆꯠꯁꯤ꯫ ꯑꯥꯔꯀꯦꯁꯨ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯂꯨꯗꯕꯗꯨ ꯍꯧꯖꯤꯛꯇ ꯃꯍꯥꯛ ꯋꯥ ꯉꯥꯡꯂꯛꯏ ꯍꯣꯏ ꯄꯥꯕꯨꯡ ꯍꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯥꯔꯀꯦ ꯑꯃꯗꯤ ꯀꯦꯁꯣ ꯃꯥꯒꯤ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯄꯨꯡ 2 ꯇꯥꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯑꯥꯔꯀꯦ ꯑꯃꯗꯤ ꯄꯥꯝꯍꯩꯕꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯅꯨꯡꯒꯩꯒꯤ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯈꯥꯝꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯨꯝꯊꯔꯛꯇꯨꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯣꯡꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯐꯅ ꯁꯥꯡꯅꯗꯤ ꯆꯪꯂꯛꯂꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝꯗꯤ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯎꯅ ꯁꯥꯕ ꯃꯁꯥ ꯅꯥꯟꯅ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯂꯛꯂꯤ꯫ ꯌꯨꯝꯗꯨꯒꯤ ꯑꯍꯥꯟꯕ ꯆꯪꯕꯗ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯕꯗ ꯃꯗꯨꯗ ꯃꯊꯪꯒꯤ ꯂꯩꯔꯤꯕ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯣꯟꯁꯤꯟꯅꯗꯨꯅ ꯖ꯭ꯋꯥ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯑꯥꯔꯀꯦ ꯑꯃꯗꯤ ꯄꯥꯝꯍꯩꯕ ꯃꯤꯠꯌꯦꯡ ꯑꯃꯃꯝ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯅꯝꯂꯛꯏ꯫ ꯅꯈꯣꯏ ꯂꯣꯏꯅ ꯈꯨꯠ ꯊꯥꯡꯒꯠꯂꯨ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯖ꯭ꯋꯥꯔ ꯑꯗꯨ ꯊꯝꯗꯨꯅ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯊꯥꯡꯒꯠꯂꯛꯏ꯫ ꯑꯥꯔꯀꯦꯁꯨ ꯁꯥꯎꯅ ꯍꯪꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯕꯣꯝꯗꯨ ꯀꯅꯥꯅ ꯇꯧꯕꯅꯣ? ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯅꯨꯡ ꯀꯟꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯤꯡꯗ ꯈꯪꯀꯥꯎ ꯀꯥꯎꯗꯨꯅ ꯍꯤꯡꯕ ꯄꯥꯝꯃꯗꯤ ꯑꯁꯦꯡꯕ ꯈꯨꯝꯕ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯔꯣꯏ꯫ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯁꯤ ꯄꯨꯈ꯭ꯔꯣ ꯑꯩ ꯑꯥꯔꯀꯦꯒ ꯇꯞꯅ ꯂꯥꯛꯑꯒꯦ ꯁꯥꯔ꯫ ꯁꯥꯔ ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯁꯥꯔ ꯑꯥꯔꯀꯦꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯊꯤꯗꯨꯅ ꯂꯩꯕ ꯑꯁꯤ ꯐꯥꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯁꯥꯔ ꯍꯣꯏꯁꯨ ꯂꯥꯛꯄꯤꯔꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯈꯨꯠ ꯁꯣꯛꯅꯗ꯭ꯔꯤꯉꯩ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯑꯥꯔꯀꯦ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕꯒꯨꯝ꯫ ꯑꯗꯨꯕꯨ ꯑꯥꯔꯀꯦꯅ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡꯗ ꯑꯁꯨꯝ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅ ꯐꯣꯟ ꯑꯃ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯇꯨ ꯇꯨ ꯆꯨꯡꯈꯤ꯫ ꯃꯗꯨꯗ ꯐꯣꯟ ꯑꯗꯨ ꯆꯅꯨꯅ ꯄꯥꯏꯈꯤꯕ ꯐꯣꯟ ꯑꯣꯏꯕꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯄꯥꯝꯍꯩꯕꯒ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯚꯥꯏ ꯁꯤ ꯌꯦꯡꯉꯨ ꯆꯅꯨꯒꯤ ꯐꯣꯟꯅꯤ ꯁꯤꯝꯗꯤ ꯌꯥꯎꯗ꯭ꯔꯦ ꯅꯪꯅ ꯐꯣꯟꯁꯦ ꯆꯠꯂꯦ ꯍꯥꯏꯕꯗꯣ꯫ ꯁꯤ ꯄꯨꯔꯒ ꯆꯠꯂꯁꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯂꯥꯛꯑꯣ ꯄꯨꯡ 6 ꯇꯥꯈ꯭ꯔꯦ ꯊꯦꯡꯉꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯔꯛꯂꯦ꯫ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯁꯨꯟꯗꯔꯤꯁꯨ ꯃꯁꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯜꯗ ꯄꯨꯟꯁꯤꯒꯤ ꯂꯩꯕ ꯍꯥꯏꯅ ꯀꯣꯔꯠꯅ ꯔꯥꯏ ꯇꯥꯈꯤ꯫ ꯑꯃꯗꯤ ꯐꯥꯒꯠꯂꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯕꯨꯁꯨ ꯋꯥꯍꯪ ꯆꯠꯊꯕꯗ ꯖꯨꯂꯤꯁꯨ ꯆꯦꯟꯅꯔꯝꯕꯅ ꯃꯍꯥꯛꯁꯨ ꯁ꯭ꯇꯦꯁꯟꯗ ꯐꯥꯒꯠꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯝꯕ ꯕꯦꯅꯨ ꯃꯀꯣꯛꯊꯛꯇ ꯕ꯭ꯔꯖ ꯂꯤꯁꯤꯡ ꯀꯌꯥꯅ ꯇꯥꯔꯛꯄꯒꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯔꯦꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯥꯏꯀꯠꯅꯈꯤ꯫ ꯑꯥꯔꯀꯦꯁꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯂꯤꯕꯅꯤ ꯎꯔꯤꯕꯅꯤ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯅꯨꯒꯤ ꯂꯤꯈꯨꯟ ꯈꯪꯗꯕ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ꯫ ꯑꯗꯨꯇ ꯅꯠꯇꯅ
hospitalda leiriba matam ama magi thawai ni khalamba yuhenbina naribadu phawba magi mafamda changdana chanu natana atopa wakhalda maha kaidongida changkhide matamgi khonglei matung ina yuhenbisu ICU dagi puthoraklaga psychiatric doctor ama tanaduna amuk layenglaba matamda masagi normal oina gyan sulaknatuna matam khara hospitalda leinaba haina leiri nongmar kesu hospitalda lakli kesosu prap tholakpada thingnabadda ibungo ichabu kedobo yawgene mafamsida lakpabo pabo ai manaba manaba aduda lakpane o phare unaruro aduga yuhenbigi manakta ipaga mukta changusi hairakliba waduda RK maithong khajik hanjinduna hoi babu ai yabra yengjage phare nang loiraga call tawruko asi hairamduna kesosu chakhi RK so amu lakpana Dr. Suhilna famliba adugi kagi thongjinda leplaga Dr. amukta Suhil su yengaktuna nokfet tawba minokta chango RK su jaksilaknaga leiriba chair duda famduna Doctor ai hanadagi khara makhaidi henjinba mal aina iriba hidaktu ningthijan charibra chari doctor adudi ai hidak kharaga mu ige siamuk chasi aduga dangyari makhaidi awawa wakhaldagi nathaduna leiba tam RK nangna nuwaitaba aisu khangi adubu nasagi condition asi khalaga nang nuwaiba khanba ngamnaba hona hidak urabasu hoi doctor adudi aisu mu hidaksi leiduna chakrage phare chalo asumna RK su kadudagi thoki RK su ngasai keso na hairakibadu ningsilaktuna mahakna tholakpa lambida kesobu phone tawri babo ai thole hoi ngairamage asi haiduna keso su laklaga makhoi ani punna second floor gi VIP room oiriba aduda changlai yuhenbisu famung aduda mamit usinduna tumlibadu ubada RK mitlu pirang mahaksu ihaurai keso su RK buthanamduna room adudagi thoki RK su keso tokrabada yuhenbigi manakta changsilaktuna tapna nushiba khonjelda yuhenbisu kawrakliba khonjel aduda mamitu tablapna panglai aduga tablapa khonjelda yambu yuhen nang yambu bu ningsinglibo yuhenbisu pirang singthana aigi thamoida takhiba nushiba kaubadugi mamidi yambungini maram asina aigi thawaiga hakjanga khaidadri fawbadi ai yambungbu kauba ngamloye yuhen nang aibu warobro aidi yambungbu warodi kaigi warobdoino asukuiba matamsida aina nangbu thiba ngamdabase aigi asoibaniko nang masimadi yambungbudi ngakpiyo yambo ai kaisu warodi ngasi aigi mitmangda yambungna lepiribase aigi wakalse kaya adu nuwairam aise sirabasu yaragani uningba maithongsu uba phanglabanina adumai haigano ima babagisu khalo yambungdi lam wada loiba ngamdana chapleptuna RK su karisu haramdana room adudagi thoki yuhenbisu pirangtana thanduna chatkriba mahakpu yengjahuri ngasaidagi sariba warising adu thong marumdagi tariba Dr. Suhil su RK tholakpa ubada nakanda chathoktuna marumda lepli amuksu sanakriba warising duna magi nauna thamoida chonglakliba nushibagi mami adu mutkibagum mathwai wajana ungdana lepli ahing mahaksu chatkhi loikhiduna ayuki tarang mangal naiba koroksu tholaktuna taibang sintha kaya pangdo haina hairari kesosu chaurelgi yumtamna laktuna sumanganduda kauri ibai bungo itemsi kauri baduda benu tholaktuna keso laklibra changlo nabai bungo su kaurake
ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯜꯁꯨ ꯀꯧꯔꯨꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯀꯦꯁꯣꯅ ꯍꯥꯟꯅ ꯍꯧꯗꯣꯔꯛꯏ꯫ ꯏꯕꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ꯫ ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯟꯅꯖꯅꯤꯡꯗꯅ ꯇꯧꯕꯅꯤ꯫ ꯍꯦꯛꯇ ꯍꯥꯏꯌꯨ, ꯀꯔꯝꯕ ꯋꯥꯐꯝ? ꯑꯩꯒꯤ ꯏꯆꯥꯆꯅꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯑꯃꯗꯤ ꯑꯩ ꯏꯃꯨꯡꯒꯤ ꯃꯔꯤꯁꯨ ꯇꯠꯄ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯖꯔꯕ ꯃꯇꯨꯡ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯖꯕꯅꯤ꯫ ꯃꯗꯨꯗꯤ ꯑꯩꯅ ꯏꯆꯥ ꯌꯨꯍꯦꯟꯕꯤꯕꯨ ꯏꯆꯥ ꯁꯛꯅ ꯑꯩꯒꯤ ꯏꯌꯥ ꯑꯥꯔꯀꯦꯗ ꯁꯤꯟꯅꯖꯔꯦ꯫ ꯃꯁꯤꯗ ꯏꯕꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯏꯇꯩꯃꯁꯤꯅ ꯑꯃꯨꯛꯇꯗꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯑꯉꯥꯡ ꯑꯅꯤꯁꯤ ꯃꯁꯥ ꯃꯁꯥꯅꯁꯨ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯅꯖꯔꯛꯄꯅꯤꯅ, ꯑꯃꯗꯤ ꯁꯥꯒꯩ ꯑꯁꯤꯁꯨ ꯃꯨꯠꯇꯅꯕꯒꯤꯗꯃꯛ ꯏꯃꯧ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯕꯅ ꯑꯩꯅ ꯈꯟꯖꯕꯅꯤ꯫ ꯉꯁꯤ ꯀꯦꯁꯣꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯁꯥꯒꯩ ꯑꯁꯤꯒꯤ ꯄꯤꯕꯥ ꯑꯣꯏꯔꯤꯕ ꯅꯥꯏꯇꯣꯝꯄꯣꯛꯄ ꯑꯥꯔꯀꯦ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯇꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯅꯕ ꯃꯤ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯁꯥꯒꯩ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯇꯥꯌꯣꯟꯅꯕꯗ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕ ꯑꯁꯤꯗ ꯋꯥꯈꯜ ꯃꯝꯂꯤ ꯆꯥꯎꯔꯦꯜ꯫ ꯕꯦꯅꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯖꯔꯛꯂꯤ꯫ ꯀꯦꯁꯣ, ꯑꯩꯈꯣꯏꯗꯤ ꯃꯧꯗꯨ ꯄꯥꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯌꯥꯁꯤꯅꯗꯤ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯪꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯨꯕ ꯑꯗꯨꯁꯨ ꯃꯤꯍꯥꯠ ꯄꯤꯔꯨꯔꯝꯃꯤ꯫ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯏꯪꯗ꯭ꯔꯕꯅꯤꯗ꯫ ꯍꯣꯏ ꯏꯇꯩꯃꯁꯤꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯃꯃꯥꯡꯗ ꯌꯥꯗ꯭ꯔꯕꯁꯨ ꯍꯟꯗꯛꯇꯤ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯩ ꯏꯇꯩꯃꯁꯤ꯫ ꯆꯥꯎꯔꯦꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯁꯦꯟ, ꯃꯗꯨ ꯅꯚꯥꯏꯗꯤ ꯌꯥꯔꯦ, ꯑꯗꯨꯕꯨ ꯅꯌꯥꯒꯤ ꯋꯥ ꯑꯃꯗꯤ ꯇꯥꯈꯤꯁꯤ꯫ ꯍꯣꯏ, ꯇꯥꯁꯤ ꯏꯕꯥ ꯏꯕꯨꯡꯉꯣ, ꯌꯥꯏꯌꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯍꯧꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤ ꯄꯜꯂꯅꯨ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯀꯦꯁꯣ, ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯕꯦꯅꯨ ꯑꯃꯨꯛꯇ ꯄꯨꯟꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯊꯣꯔꯛꯈꯤ꯫